प्राइम मिनिस्टर नरेंद्र मोदी बीजेपी अचुंबना सिदी लोटपा याब नते अदुना ngarang asi matam khara changbai wani achumba haibisidi akoi ahalaman na hainaba mai se phina kuppaga thamba yadi haibado duga chap manana english ta hairaga di kare haini the truth prevail achumba na joy oire haibado hoi hairak pa yai masi aroiba nati haina adubo aikoina thajai madudi court amana ED enforcement directorate na designate tauba court amana enforcement directorate haibise thijan bagi agency amane ba investigating agency ni ED haiba CBI haiba central agency oibani state ta hairga vigilance kumbane mohoi oida padaba mayama ma haijalaga charge Mahoida FIR Pantalaga Madu Tigat Hanbaneva Tigat Hanbe Tigat Le Hydra Madugida Pangba findings Tigat Padu Pangba findings Sarsito Adusu Masana Idina Dizeto Bakorta Madugi Sarsito Sida Lady Poina Tigat Pangbam Kai Sida Lady and a Moina Summit over Summit over the What Aduna Noina submit Toreba Noina Pange Hariba findings Mayam City maintainable way day Madam Chade unnecessary da Noina Ming on the harassment of Haibani Hydra Potna Madubu Takidaba Yakidaba reject over Haibatare Samna Hargati Mashi Masai Aina Ho the Haiji. The truth always prevail. Achumbana saitame Hindi the highway lan hidrana haidavanida. Achumba highway city matam punamakta Mongol woy. Matam kra wabai waniko. Matam kra changbay waneva. Yes. Aina aran bato di madugi pangman pokba dandi ay pangmatay. Madudi accept over tay badudi. Madugi aina aran mator matardi madugi pangman pokba dandi dudi. Ay taram na wokpa tay accept over tay adubu ngarangi court ki verdict court ki judgment sidi achumba haibasidi matam punamakta matam khragi wabai wane achumba na mongol woy the truth prevails chaitamabi jayate haibasi ngarangi duna tae aduna sumaina paliba sarkar sina Hariba agency mayam se Tigal Haliba central agency mayam se Lana season naraga harassment ibase Matam Kuibayaroi Soy the Moy Mighty Nomadi Bharat ki Praja Singh Mohoi the War Ni Haibase Masia by Congress Party so Hazabani Haiba Wafum Krachi I Hamjabani National Herald case ka mari leina अकोई कांग्रेस पार्टी की लुसिंगबा राहुल गांधी जी लीडर ऑफ ऑपोजिशन अमसुंग अकोई की सोनिया गांधी जी 2014 दगी हौरगा सही तरह मतो हेन हरासमेंट पीरगा लाखिबनी बीजेपी ने सरकार हेक लाखपगा कांग्रेस की लीडर मयाम जिंगसे करप्शन चार्ज दा तौरकांदा ग्राउंड यावदना चार्ज पीरकांदा इलेक्शन खुदिमक से माई पाकननबा BJP na hodarga lakhibani ngarang Delhi ki court amana National Herald case ka mari leina thangalakpa charge sheet to dismiss tawre masina takpadi Modi Amit Shah makhoina Congress ta sidiba marando court na dismiss tawgrabani na achumna joy oire haibani ngasi sahi taraga mathoi hena 2014 dagi Congress party da leader khudimak harassment pi amasung kihalli PMLA Prevention of Money Laundering Act sigi makhada mayam khudimak leader khudimak chief minister state khudimak ki chief minister
अदगी AICC की लीडर नेशनल की लीडर खुदिमक opposition gi hayuna opposition की थी दना मसीदा PMLA prevention of money laundering acts की मखा द काया या मोहली ngasi aikoi gi manipur da su wahali delhi da su wahali opposition leidi ba khudimak congress puna ki wahali ngasi bakoi na tawri ba thangkali ba charge sheet to madu kakhi ba sina dai makoi na miyam da minam bani achumba natte hai ba simadi aikoi ngarang delhi gi special court amana reject to giba dismiss to giba madumak na sakhi oire maramasina prime minister narendra modi मोइना सेमजन साजलगा नेशनल हेराल्ड केस पांजिनबा ईडी थाजनबा ईडी बु खुलाई ओइना सिनबा मसे रिजाइन तौगदबनी अमित शाह मकोइना मफम खुदिमक्ते स्टेट खुदिमक्ता कांग्रेस की लईब लीडर खुदिमक्ता थाजनबा ngaraangdi सोनिया गांधी जी राहुल गांधी जी अमसुंग अतोपा मसिगी अखोइगी डिफेंडर ओइबा मयाम अमा अखोइ लेरी AGL Young India masiga National Herald case ka mari leina hale hair ka danga sidi sagal kiba mayam do madu baseless way hana reject tawi maramasina Amit Shah ju mastermind tawa Amit Shah ju resign to ko pani moral ground da ngasi Bharat ki parliament da amasung Delhi ki mafam khudimakta amasung state khudimaki capital singda asigumba Congress party singsida masida false propaganda mayam ama tawrakanda ngasi anti incumbency leitaba sarkar ama sadana BJP na ngasi tawriba mayam singse oidabani namthakni justice deliver haibase ngarangi Delhi gi court na kakhiba madu semjan sajin bani haina charge sheet thangalakpada kakhiba sing masina proof tawre maramasina haidiba Modi Amit Shah gi leinga kase masi mafam khudimakta irang thohanba शांति लेहंदबा अचुंबबु कुपछलगा थंबा अरानबबु अचुंबा साबा मसिगी लीडर मोदी अमित शाह से भारत पुनमक से वहले मणिपुर जो वहले शांति लेहंद्रे कम्युनल ओहले हेट्रेड तौरे कम्युनिटी अमगा धर्म अमगा तहले अचुंबा चटबबु अरानबने ना हाइबदु कयाम कुइना थमगनी मरमसिना ngasi aikoina protest tawjariबसे Manipur Legislative Assembly की ममांगदा CLP leader aikoigi lusingba amasung party की lusingba mayam ama adagi leader mayam ama yauro tawjariबसे masi mafam खुदिमक्ता असुमाइना तawbasigi condemn tawi aikoi justice delivery tawbirgedmak Delhi gi adugumba special court madu aikoina thagatsari loinana aikoigi leader Rahul Gandhi ji अरान बतौदी हाइबदु उल्ले अखोइगी लीडर मैडम सोनिया गांधी अचुम बतौई हाइबदु उल्ले मरमसिना मोदी अमित शाह ना हाइजन बतौसिनबा ओइदबा पादबा मयाम से इंडिया की प्रजा खुदिमकना राजनीति तौब खुदिमकना मसिना पारा अमा तंबिबु ओइख्रसनु अमसुंग अचुमबा सोइदना जोइ ओइगनी हाइबसे मसिगी कांग्रेस पार्टी ना ngasi मफम सिदा धरना तौजबनी थागचरी मयाम पुनम